tongan ba post subscribe outfit singi kedar mapan fagat pangam kre hairi Manipur police ki pau amada andro road ki napet palida party ki mingda lambi dagi satpa gari singda senkai chathabada chenaba lona thingraba lalo ULA pampai ki kedar ani fare hairi lamlai police station na konba nongdam dagi faraba kedar ani adudi yumnam nausa singh Elias Mengba sahi kunmari amadi Hekruzam Vidya Chandra Singh Elias Bruce sahi kunifani miweni adudagi mobile phone ani sling bag ani wallet tayoramba seloina lupa lising ahumga satru kuntra ID card amani Imphal East district ki sanjengbam sana sabi dagi lona thingraba lalolo pripak ki takhelambam yaifaba maitai kauba kedar amasu security force singna fare fabangam ki haidi nakan amarom dasu lona thingraba lalolo KCP MFL gi kedar ani Imphal West ki salam mamang laikai ketuki lamfak tagi security force singna fabangam ki hairi be kedar ani edudi nambol foizing makha laikai ward number 6 tagi kangavam Rohit Singh sahi kuntra singmairong leile inkhol Imphal East district tagi oinam Bobby Maitai sahi kuntra nifani hairi makhoi tagi mobile handset ahum wallet ama Aadhaar card ama seloina lupa lising tariat ka sanipantara amadi two wheelers ama fagat le hairi security force na Imphal East ki yorbung kunaudagi senkai thumkai sathabada senabani haiba lona thingraba lalolo UPPK gi kadar ama fare hairi mioi adudi ningthaujam sanatoi sing sahi kuntarukni mioi adudagi mobile handset ama Aadhaar card ama tongan ba caliber gi MT case chamgamapan camouflage helmet ama tactical waist belt ama knee cap ani pistol holster ama camouflage long pen ama camouflage t-shirt ani boot fear amasu fagat ki hairi lamlai makha lekai dagisu security force singna lona thingraba lalolo KYKL gi khaidem danabir maitai kauba kedar amasu fagat pangam ki lona thingraba lalolo pripak pogi kedar amasu kiamgoi haibung makhong near KYPC community hall dagi fare hairi mi adu kiamgoi mailekai dagi thangjam henari maitai sahi kuntramathoi hairi nakan amorom dasu lona thingraba lalolo KCP taibang anbagi kedar ama ningthokong ward number 13 dagi security force singna fare hairi mioi aduri khoirakpam Amarjit Singh sahi kun-8 lona thingraba lalolo KCP PWG gi kedar amasu wangu lamkhai dagi fagat pangam ki hairi security force singna faraba kedar adu wangu thambal singya dagi soibam boinau maitai sahi nifu humdoini haina pau asina makha tare